ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯁꯨꯃꯟ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯒꯦꯝ ꯁꯥꯟꯅꯕꯗꯒꯤ ꯈꯪꯅꯈꯤꯕ꯫ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯒꯦꯝ ꯁꯥꯟꯅꯕꯁꯦ ꯈꯔ ꯄꯥꯝꯖꯩ꯫ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯇꯣꯏꯅꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯥꯅꯤ ꯊꯛꯅꯤ ꯇꯨꯝꯅꯤ ꯀꯥꯎꯕ ꯃꯈꯩ ꯅꯣꯡ ꯉꯥꯜꯂꯐꯥꯎ ꯑꯩ ꯈꯪꯍꯧꯗꯦ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩꯗ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯒꯦꯝ ꯁꯥꯟꯅꯩ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯊꯕꯛ ꯀꯩꯀꯥ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯁꯥꯟꯅꯕꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯀꯌꯥ ꯁꯥꯟꯅꯖꯗꯦ꯫ ꯑꯩꯅ ꯁꯥꯟꯅꯕ ꯍꯥꯏꯕꯨ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯜꯂꯤꯛ ꯀꯩꯀꯥ ꯐꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯝꯕ ꯆꯪꯕꯗ ꯁꯥꯟꯅꯖꯕꯅꯤ꯫ ꯑꯩꯁꯦ ꯌꯥꯝ ꯁꯥꯎꯕ ꯊꯨꯒꯜꯂꯤ, ꯑꯗꯨꯒ ꯁꯥꯎꯈ꯭ꯔꯗꯤ ꯕꯦꯔꯥ ꯈꯔ ꯀꯥꯏ꯫ ꯃꯤꯅ ꯐꯅꯌꯥꯝ ꯉꯥꯡꯉꯐꯥꯎ ꯑꯩ ꯁꯨꯈꯨꯝ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯩꯒꯤ ꯃꯤꯠ ꯁꯣꯛꯂꯛꯄꯗꯒꯤ ꯑꯩ ꯒꯦꯝ ꯁꯥꯟꯅꯕꯗꯣ ꯑꯗꯨꯝ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯁꯥꯟꯅꯈꯤꯗꯦ꯫ ꯅꯣꯡꯃ ꯑꯩꯁꯦ ꯒꯦꯝ ꯁꯥꯟꯅꯅꯤꯡꯕꯗꯒꯤ ꯁꯥꯟꯅꯩ, ꯑꯗꯨꯒ ꯏꯆꯦ ꯑꯃ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤ꯫ ꯑꯩꯗꯤ ꯒꯦꯝ ꯀꯟꯅ ꯁꯥꯟꯅ ꯂꯩꯕꯅꯤꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯗꯣ ꯀꯛꯑꯦ꯫ ꯑꯗꯨꯗꯒꯤ ꯒꯦꯝ ꯁꯥꯟꯅꯔꯤꯕꯗꯣ ꯆꯞꯄꯛꯑꯦ꯫ ꯑꯩꯅ ꯒꯦꯝꯗꯣ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯖꯔꯝꯕꯗꯩ ꯆꯞꯄꯛꯄꯗꯒꯤ ꯑꯩꯁꯦ ꯏ ꯀꯥꯕ ꯍꯧꯔꯛꯑꯦ꯫ ꯑꯗꯨꯗꯩ ꯏꯆꯦꯗꯣ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄꯅꯤ꯫ ꯑꯩꯁꯨ ꯄꯥꯏꯈꯠꯂꯦ꯫ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ, ꯑꯩ ꯒꯦꯝ ꯀꯟꯅ ꯁꯥꯟꯅꯔꯤ, ꯀꯣꯟꯅ ꯇꯧꯔꯛꯑꯣꯅ ꯍꯥꯏ꯫ ꯏꯆꯦꯅ ꯗꯨꯀꯥꯟ ꯑꯃꯗ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯍꯣꯏ ꯊꯣꯛꯂꯛꯑꯣ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯐꯣꯟꯗꯣ ꯊꯅꯝꯃꯦ꯫ ꯒꯦꯝꯗꯨꯁꯨ ꯁꯥꯟꯅꯕ ꯌꯥꯈꯤꯗ꯭ꯔꯦ, ꯆꯞꯄꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯑꯩ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯅꯤ ꯏꯆꯦꯗꯣ꯫ ꯑꯩ ꯀꯛꯑꯦ꯫ ꯏꯒ ꯀꯥꯔꯒ ꯂꯩꯕꯗꯨꯗ ꯑꯗꯨꯗꯩ ꯁꯥꯎꯅꯤꯡꯗꯅ ꯐꯣꯟꯗꯣ ꯂꯪꯉꯤ, ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯦ꯫ ꯐꯣꯟꯗꯣ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯃꯌꯥꯅ ꯂꯪꯈꯤꯕꯅꯤ꯫ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯐꯔꯦ ꯁꯤꯅ ꯍꯦꯛ꯫ ꯑꯗꯩ ꯑꯩ ꯐꯅꯌꯥꯝ ꯀꯨꯏꯅ ꯐꯣꯟ ꯄꯥꯏꯈꯤꯗ꯭ꯔꯦ꯫ ꯈꯔ ꯂꯩꯔꯒ ꯑꯩ ꯐꯣꯟ ꯑꯃ ꯂꯩꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯒꯦꯝ ꯁꯥꯟꯅꯔꯣꯏ ꯈꯟꯈꯤ꯫ ꯈꯔ ꯂꯩꯔꯒ ꯁꯥꯟꯅꯅꯤꯡꯕ ꯑꯃꯨꯛ ꯄꯣꯛꯂꯛꯈꯤ꯫ ꯑꯃꯨꯛ ꯒꯦꯝꯗꯣ ꯍꯥꯞꯄꯤ, ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯧꯔꯦ꯫ ꯑꯩ ꯌꯥꯝ ꯄꯥꯛꯅꯗꯤ ꯁꯥꯟꯅꯈꯤꯗꯦ꯫ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝꯁꯦ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯅꯤ꯫ ꯅꯣꯡꯃꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯒꯦꯝ ꯁꯥꯟꯅꯒꯦꯅ ꯆꯪꯉꯤ꯫ ꯒꯦꯝꯗꯣ ꯆꯪꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯈꯤ, ꯒꯦꯝ ꯁꯥꯟꯅꯁꯦ ꯍꯥꯏꯅ꯫ ꯑꯩꯁꯨ ꯆꯪꯉꯤ꯫ ꯏꯕꯥꯅꯤ ꯀꯩꯝ ꯍꯥꯏꯅꯗꯦ, ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯒꯦꯝꯗꯣ ꯂꯣꯏꯈꯤ꯫ ꯑꯃꯨꯛ ꯊꯥꯔꯛꯏ ꯁꯥꯟꯅꯁꯦ ꯍꯥꯏꯅ꯫ ꯑꯩꯁꯨ ꯆꯪꯉꯤ, ꯁꯥꯟꯅꯩ꯫ ꯄ꯭ꯂꯦ 4ꯃꯨꯛ ꯁꯥꯟꯅꯃꯤꯟꯅꯈꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯊꯦꯡꯉꯦ, ꯍꯌꯦꯡ ꯁꯥꯟꯅꯁꯦ ꯍꯥꯏꯈꯤ꯫ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯒꯦꯝꯗꯣ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯝꯕꯔ ꯍꯪꯂꯛꯈꯤ, ꯑꯗꯨꯕꯨ ꯑꯩ ꯄꯤꯈꯤꯗꯦ꯫ ꯃꯥꯅ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯅ ꯇꯛꯃꯝꯕꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯄꯤꯈꯤ꯫ ꯑꯩꯒꯤ ꯅꯝꯕꯔ ꯂꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇꯦ꯫ ꯅꯝꯕꯔ ꯂꯧꯈꯤꯕ ꯅꯣꯡꯉꯥꯜꯂꯒ ꯅꯨꯡꯗꯥꯡ ꯏꯕꯥꯅꯤ ꯒꯦꯝ ꯁꯥꯟꯅꯃꯤꯟꯅꯈꯤ꯫ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯥ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯈꯤ, ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ꯫ ꯑꯩ ꯑꯍꯥꯟꯕꯗꯗꯤ ꯀꯩꯝ ꯍꯥꯏꯗꯦ꯫ ꯃꯥꯅ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯔꯛꯄꯅꯤ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯍꯥꯏꯗꯨꯅ꯫ ꯑꯩꯅ ꯍꯣꯏ ꯇꯧꯔꯛꯑꯣ ꯍꯥꯏꯈꯤ꯫ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯦ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯍꯪꯉꯛꯏ꯫ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯀꯅꯥꯝ ꯈꯪꯅꯕ ꯂꯩꯈꯤꯗꯦ ꯍꯥꯏꯈꯤ꯫ ꯃꯥꯅ ꯑꯁꯦꯡꯕ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯍꯣꯏ ꯑꯁꯦꯡꯕꯅꯦ, ꯑꯩ ꯀꯅꯥꯝ ꯈꯪꯅꯗꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ꯫ ꯃꯥ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯈꯪꯅꯔꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯈꯪꯅꯩꯁꯤꯗꯤ ꯈꯨꯝꯈꯤ꯫ ꯃꯥꯅ ꯈꯪꯅꯕ ꯍꯥꯏꯕꯗꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦ꯫ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯅ꯫ ꯑꯩꯅ ꯈꯜꯂꯛꯈꯤꯒꯦ ꯈꯨꯝꯈꯤ꯫ ꯑꯩꯉꯣꯟꯗ ꯃꯥꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯅꯣ ꯈꯜꯂꯛꯈꯤꯒꯦꯕꯣ? ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ, ꯋꯥ ꯀꯩꯝ ꯉꯥꯡꯗꯦ꯫ ꯃꯥꯅ ꯑꯁꯦꯡꯕꯒꯤꯅꯦ, ꯑꯩ ꯅꯪꯒ ꯈꯪꯅꯕ ꯄꯥꯝꯃꯤ꯫ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯈꯤꯗꯦ꯫ ꯃꯥꯗꯤ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯤ꯫ ꯑꯩꯅ ꯈꯜꯂꯤ, ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯩ ꯑꯁꯤ ꯈꯜꯂꯒ ꯐꯣꯟ ꯊꯝꯃꯒꯦ ꯍꯥꯏꯔꯝꯃꯒ ꯐꯣꯟꯗꯣ ꯊꯝꯃꯦ꯫ ꯃꯥꯁꯦ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯅ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯐꯣꯟꯗꯣ ꯄꯥꯏꯗꯕ ꯌꯥꯎꯏ꯫ ꯁꯤꯗꯒꯤꯗꯤ ꯏꯕꯥꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤ꯫ ꯃꯥꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ, ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯃꯉꯣꯟꯗ ꯇꯝꯈꯤ, ꯀꯌꯥ ꯂꯤꯈꯤ꯫ ꯑꯩꯅ ꯃꯥꯁꯦ ꯅꯨꯡꯁꯤꯕ ꯇꯞꯅ ꯇꯞꯅ ꯐꯥꯎꯔꯛꯈꯤ꯫ ꯇꯞꯅ ꯇꯞꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯈꯤ꯫ ꯑꯩꯁꯦ ꯈꯔ ꯁꯥꯎꯕ ꯊꯨꯖꯩ, ꯁꯥꯎꯈ꯭ꯔꯗꯤ ꯍꯟꯊꯕꯁꯨ ꯋꯥꯏ꯫ ꯃꯥꯅꯁꯨ ꯈꯪꯉꯤ꯫ ꯃꯥꯁꯦ ꯃꯌꯥꯝꯕ ꯍꯣꯏꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯐꯝꯕ ꯌꯥꯎꯏ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯗꯩ ꯊꯣꯛꯑꯒ ꯍꯜꯂꯛꯄꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯌꯨꯝ ꯌꯧꯔꯛꯄꯗ ꯇꯥꯏ꯫ ꯃꯥꯁꯦ ꯈꯔ ꯂꯥꯡꯕ ꯆꯠꯄꯁꯦ ꯃꯥ ꯌꯥꯝ ꯄꯥꯝꯃꯤ, ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫
Marak ama ma sapase toikhalaki ai yam sauki thengna su mayunda hanjale ai di ma halakpa adum ngaije ai su mabu nusiba kawbanina saurambaga phaki mana thembirakpada mana unase harai dukande halaga ai thonganda thoaga unai matham kara hawkhre ibani nusina adum loinaki khara leraga mana harakhiba wada hausi phawa ai adumak ningsingle amusu nokninge amusu sawningba phawe mana harakhiba wada karisu nate madudi ibani mari thamsi nusinabase mari chesinaba harakhi aina mana hariba wada ai yakhitre mayam sauki aduda kaim hanadre adugi maramda aduga mana haikibado adum haraga laiki aina yakhide mana haiba yade haiduna mayam sauki wari sanarasu ngangingde boy toraki ai khange mana tawriba maongdo aina mabu themjinbiki nomadi mana engonda haikiba wada harakphani mana aina haiba yadrido nang ai nusidabaini harakhi aina sawningdana nangna haiba yadraga kaigino nangna adu sawridubo nangna hariba wado ai sungam ngamo lesaringai ai nangna hariba waduda mai onsila haiki ma aduma sawraga lei ai sawningbanina wa khara nganare ibani mana nangido ai thajadre natro kaisu harakhi aina nangna hariba wado ai diya sungam ngamo haiki mana haiba yade haiduna ai bu mirai birakpa horakhi ai penkide magi maongdo ai di mase thamoi singna nungsi jakibani 2021 gi December gi date kaukre tha loiramdaini mama na silaktuna hospital da pukhalle mama hospital pukhatpa numit adudagi nindangda aina maonda message tama thaki kaidorige haina mana dukan da leri harakhi aina mama hospital da pukhalle mangonda wari sumsai phone tawsile adubu madi khuningdagum tawraga ngangi aina nang kaidorage hanki mana kaishu tawde harakhi mana engonda ai kanamta da yeningdre harakhi aina kaino nang haidubo adu mana haino ai nungaite haiki mana phone thamage phone tawrano mohana haram laga madi adum thamkhre ai mana haram liba wado tabada thawaise yam nungaikide aishu hoida aishu nangonda amohana yela rekhankhre nusibasu mana tambiramani kainabasu mana tambiramle magi thamoido ngaktabadi ngamde ai aina lesaringai ai aroma mari thamba pamkhidabani aina hajaningbadi nusinari aroma mari thamdradi yadaba zala sini aigi warise matang asida ahanba wari asi mayamda tahanjaba loijare anisuba wari nungsibabu kai hobigeno haiba wari asi mayam punna taminarsi matamada aina class 11 tamba matamni aina ngauningba langningba matam haibduni matamaduda thengnakhibani mahakto aingonda mana sahi tara hena halli ai isin linawda nupi thanda poe ipa ani amaga babana aibi yamna seksile kumai harau salhande sarpa subhangde adu boidi inkhalakba matam oibanina yam satningki koiningba langningba matam oiki nupana su aingonda dum haraki ai yakhide baba ki banina adubu ama anidi chichi thana bai kai bu khanaki adubu unabadi nate nungsiba habada ai karino tasena khangkide noma ekoi khungi thabalama songki matamduda aini imada thaban chalu sena kana haiki matamduda thaban chongphamda yumgi dukan amasu phame aduna dukan po yomboina chalu si haina imada haiki adu oradi babana saidana ba haiduna imana su chalu rasena haina chatle thaman chongbodo aishu yaure mi shu am yame thabaldo khanghaudana nupa ma ingonda pairaki aidi kaisu khalude mana hana wari saba horaki ai sukum khomde ai gi songpham tokpado adum songlaga le imanabi ama ai gi lairi taminaba ama le akhoi ga khul thangnabani yamluna sutinaba imanabi duga hana khangnaba zani moi maseda nupa du gi mayamba singa mana koibedagi mana abim hogi mamanabi do natro nang ibodon sanada tambado mingna anu natro haraki aisu hoi mane haina khumki imanabi ga khangnarambaduda aisu dum wari sabda khomme mana number piro hare aina phone pai dena khomme matamduda di baba gi phone amadi pai 1600 ni kidana ai number da pi hide wari loina khanglame madugi matung imanabi da mana phone toraga aise haina biyo harpa jani imanabi na ingonda takpe hemambadagi aisu yaki ibani khanglaki phone da baba lai tringai da wari saba horaki mana baba gi mongsu khangi
ꯑꯗꯨꯅ ꯎꯅꯔꯨꯔꯁꯨ ꯊꯦꯡꯅꯔꯨꯔꯁꯨ ꯊꯦꯡꯂꯅꯤ ꯕꯕꯥꯅ ꯆꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯊꯦꯡꯅꯔꯒ ꯍꯟꯖꯤꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯩ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯒ ꯑꯣꯏꯕꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯈꯤ, ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯈꯤ, ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯇꯣꯞꯄ ꯃꯤꯅ ꯍꯥꯏꯕ ꯐꯥꯎ ꯑꯩ ꯌꯥꯈꯤꯗꯦ, ꯃꯥꯅ ꯂꯣꯏꯔꯦ ꯀꯥꯏꯅ ꯑꯩꯅ ꯑꯗꯨꯃꯛ ꯈꯟꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒ ꯈꯪꯅꯗ꯭ꯔꯤꯉꯩ ꯃꯥꯁꯦ ꯊꯕꯛ ꯇꯧꯔꯝꯗꯦ, ꯑꯥꯔꯆꯔꯤ ꯁꯥꯟꯅꯔꯝꯃꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯨꯏꯗꯅ ꯊꯕꯛ ꯈꯜꯂꯛꯈꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ꯫ ꯑꯩ ꯌꯥꯝ ꯍꯔꯥꯎꯈꯤ꯫ ꯃꯥꯅ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯗꯁꯨ ꯐꯣꯟꯗ ꯂꯦꯞꯇꯕꯤ ꯋꯥꯔꯤ ꯁꯥꯈꯤ꯫ ꯃꯥꯅ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯇꯨꯡꯗ ꯑꯊꯦꯡꯕꯗ ꯀꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ, ꯐꯣꯟꯗ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯒ ꯌꯥꯎꯏ꯫ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯗ ꯃꯥꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯑꯆꯥꯄꯣꯠ ꯊꯤꯟꯈꯤ꯫ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯈꯪꯉꯦ, ꯃꯆꯟꯅꯨꯄꯤ ꯐꯥꯎꯕ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯦ꯫ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯌꯥꯝ ꯂꯥꯞꯅꯗꯦ, ꯈꯨꯜ ꯑꯃꯈꯛꯇꯅꯦ ꯂꯣꯟꯅꯔꯒ ꯂꯩꯔꯤꯁꯦ꯫ ꯃꯣꯏꯒꯤ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯌꯥꯝ ꯂꯩ, ꯃꯣꯏꯅꯁꯨ ꯂꯣꯏ ꯈꯪꯉꯦ, ꯌꯥꯝ ꯐꯕꯅꯤ, ꯑꯗꯨꯗ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤ꯫ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯈꯤ꯫ ꯏꯃꯥꯁꯨ ꯈꯪꯉꯦ, ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ꯫ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯈꯤ꯫ ꯑꯩꯁꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯠꯇ ꯆꯠꯍꯟꯈꯤꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯍꯥꯏꯅ꯫ ꯃꯥꯁꯨ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯛꯑꯦ, ꯃꯥꯅ ꯇꯣꯂꯣꯞ ꯐꯪꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯎꯅꯩ, ꯑꯩꯒꯤ ꯃꯦꯀꯞ ꯂꯩꯕꯤ, ꯐꯤꯔꯣꯜ ꯂꯩꯕꯤ꯫ ꯑꯩ ꯑꯗꯨꯒꯨꯝꯕ ꯄꯥꯝꯗꯦ, ꯅꯨꯄꯥꯒꯤ ꯃꯔꯟꯗꯣ ꯄꯥꯝꯗꯦ, ꯍꯌꯦꯡ ꯂꯩꯔꯕ ꯃꯇꯝꯗ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ꯫ ꯃꯥ ꯄꯣꯁꯇꯤꯡ ꯃꯐꯝ ꯃꯐꯝꯗ ꯇꯥꯕ ꯍꯧꯔꯛꯈꯤ, ꯃꯁꯛꯁꯨ ꯁꯨꯝ ꯐꯖꯕ ꯍꯦꯟꯒꯠꯂꯛꯈꯤ, ꯑꯉꯥꯡꯁꯨ ꯃꯥꯟꯊꯔꯛꯑꯦ, ꯃꯤꯗꯤ ꯈꯔ ꯄꯤꯛꯇꯛ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯡꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯩꯅ ꯐꯣꯟ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯊꯕꯛ ꯆꯤꯜꯂꯦꯗ ꯍꯥꯏ, ꯃꯣꯏꯔꯥꯡꯗ ꯇꯥꯈꯤꯕꯗꯒꯤꯅꯤ ꯃꯥꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡꯁꯦ꯫ ꯐꯣꯟ ꯇꯧꯔꯒꯅ ꯋꯦꯇꯤꯡ ꯂꯩꯕ, ꯑꯩꯗꯤ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯦ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯡꯁꯤꯅꯔꯒ ꯃꯥꯅ ꯇꯧꯔꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯅ꯫ ꯎꯅꯁꯤ ꯍꯥꯏꯔꯁꯨ ꯐꯔꯛ ꯇꯥꯏ ꯍꯥꯏꯕ꯫ ꯃꯌꯨꯝꯗꯒꯤ ꯃꯥꯅ ꯒꯥꯔꯤ ꯇꯣꯡꯂꯒ ꯊꯕꯛ ꯃꯐꯝꯗ ꯆꯠꯄꯗꯣ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯐꯥꯎꯔꯒ ꯆꯠꯂꯤ꯫ ꯊꯣꯛꯂꯛꯑꯣ, ꯑꯩ ꯅꯪ ꯌꯦꯡꯂꯒ ꯆꯠꯈꯤꯗꯣꯏꯅꯦ, ꯗꯨꯀꯥꯟꯗ ꯂꯩꯔꯝꯃꯣ꯫ ꯑꯩꯁꯨ ꯆꯦꯟꯊꯣꯛꯂꯒ ꯃꯥꯅ ꯂꯥꯛꯄ ꯉꯥꯏ, ꯃꯥꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯒ ꯂꯩ꯫ ꯅꯣꯡꯃ ꯑꯩ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯈꯤ꯫ ꯂꯥꯏ ꯇꯣꯡꯕ ꯏꯅꯝꯃ ꯑꯃ ꯂꯩ, ꯑꯩꯅ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯏꯅꯝꯃꯅ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏ, ꯅꯪꯕꯨ ꯈꯟꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯊꯃꯣꯏꯁꯦ ꯀꯥꯏꯈꯤ꯫ ꯏꯅꯝꯃꯒꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯆꯪꯂꯒ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩ ꯃꯦꯖꯤꯛ ꯃꯅꯨꯡꯗ ꯇꯣꯡꯈꯤ, ꯑꯗꯨꯕꯨ ꯄꯤꯁꯦ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯈꯤ꯫ ꯑꯩ ꯌꯥꯝ ꯀꯞꯈꯤ꯫ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤ ꯀꯔꯤꯅꯣ, ꯃꯥꯅ ꯇꯧꯔꯝꯃꯤꯁꯤ ꯍꯥꯏꯗꯅ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯏ, ꯑꯗꯨꯕꯨ ꯃꯥ ꯐꯣꯟꯗꯣ ꯄꯥꯏꯔꯛꯇꯦ꯫ ꯀꯣꯟꯅ ꯊꯋꯥ ꯁꯥꯗꯅ ꯄꯥꯏꯔꯒ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯇꯧꯔꯛꯈꯤ꯫ ꯑꯩ ꯃꯈꯣꯟꯗꯤ ꯊꯣꯛꯇꯅ ꯐꯣꯟ ꯄꯥꯏꯅ ꯄꯥꯏꯅ ꯀꯞꯈꯤ꯫ ꯑꯩꯅ ꯏꯕꯥꯅꯤ ꯑꯝꯇ ꯎꯅꯁꯤꯗ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯃꯥ ꯊꯕꯛ ꯆꯤꯜꯂꯤ, ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯇꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯏꯕꯥꯅꯤ ꯎꯅꯈꯤ꯫ ꯑꯩꯅ ꯃꯥ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯗ ꯃꯥ ꯀꯣꯏꯗꯦ ꯍꯥꯏꯈꯤ꯫ ꯑꯩꯅ ꯋꯥꯁꯧ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯋꯥꯁꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯑꯩꯒꯤ ꯀꯣꯛꯇ ꯊꯝꯂꯒ ꯋꯥꯁꯛꯍꯟꯈꯤ꯫ ꯗꯥꯅ ꯀꯩꯒꯨꯝꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯝꯂꯗꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗꯕ ꯑꯣꯏꯒꯦ ꯍꯥꯏꯅ ꯋꯥꯁꯧ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯍꯩꯅꯗꯦ ꯍꯥꯏꯔꯒ ꯀꯟꯊꯣꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯈꯪꯈꯤ, ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝꯅ ꯋꯥꯕ꯭ꯔꯥ, ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯔꯦ ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯗ꯫ ꯎꯅꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯑꯅꯤ ꯍꯥꯏꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯈꯤ꯫ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯌꯣ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯈꯤꯗꯦ꯫ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯈꯤ ꯑꯩ꯫ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯈꯜꯂꯛꯈꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯣꯛꯂꯛꯄꯗꯁꯨ ꯆꯥꯛ ꯆꯥꯅꯩ꯫ ꯃꯇꯝꯗꯨꯗ ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯈꯤ꯫ ꯆꯩꯅꯥꯗꯣ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯌꯨ ꯈꯔ ꯈꯔ ꯊꯛꯁꯤ ꯍꯥꯏꯈꯤ꯫ ꯃꯣꯏꯅ ꯊꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯊꯛꯈꯤ꯫ ꯑꯩ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯈꯤꯗꯦ, ꯀꯞꯁꯨ ꯌꯥꯝ ꯀꯞꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯕꯦꯝꯁꯨ ꯆꯥꯛ ꯆꯥꯅꯕꯗꯣ ꯌꯥꯎꯈꯤ꯫ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯔꯛꯈꯤ꯫ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯃꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯑꯩꯅ ꯗꯨꯀꯥꯟꯗ ꯂꯩꯔꯤꯉꯩꯗ ꯑꯩ ꯐꯣꯟꯗꯣ ꯆꯦꯟꯊꯣꯛꯂꯒ ꯄꯥꯏꯈꯤ꯫ ꯍꯜꯂꯣ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯣꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯨꯕꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯂꯛꯈꯤ, ꯅꯨꯡꯉꯥꯏꯔꯤꯕ ꯀꯥꯏꯅ꯫ ꯑꯩ ꯌꯥꯝ ꯀꯞꯈꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ꯫ ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯅꯣꯡꯃ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯋꯥꯇꯔꯐꯣꯜꯗ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯅ ꯆꯠꯈꯤ꯫ ꯃꯇꯝꯗꯨꯗꯁꯨ ꯑꯩ ꯌꯨ ꯂꯧꯈꯤꯁꯦ ꯍꯥꯏꯗꯅ ꯅꯝꯕꯣꯜ ꯕꯖꯥꯔꯗꯒꯤ ꯌꯨꯗꯣ ꯂꯧꯈꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩ ꯍꯦꯃꯟꯕꯗꯒꯤ ꯆꯠꯄ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯦ꯫ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯈꯪꯅꯈꯤꯕꯅꯤ꯫ ꯃꯥꯒ ꯑꯩꯒ ꯆꯦꯜꯂꯦ, ꯑꯗꯨꯕꯨ ꯕꯕꯥꯅ ꯄꯤꯔꯣꯏ ꯍꯥꯏꯗꯅ 3ꯂꯛ ꯐꯥꯗꯣꯛꯅꯩ꯫ ꯃꯥꯅ ꯅꯣꯡꯃ ꯏꯅꯥꯎꯄꯤ ꯊꯣꯛꯄ ꯑꯃꯗ ꯑꯩꯅ ꯆꯦꯜꯂꯤꯗꯣ ꯀꯩ ꯂꯝꯗꯅꯣ ꯍꯪꯂꯛꯈꯤ꯫ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯝꯈꯤ꯫
ꯑꯩꯅ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯕ ꯀꯥꯟꯗ ꯃꯥ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏ ꯑꯉꯥꯡꯗꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯉꯥꯡꯗ ꯅꯨꯡꯁꯤ ꯀꯥꯏꯍꯧꯕꯤꯒꯅꯨ ꯅꯨꯡꯁꯤꯕꯕꯨ ꯃꯃꯜ ꯂꯩꯅ ꯈꯟꯕꯤꯌꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕꯤꯒꯅꯨ ꯅꯨꯄꯥꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯒꯤ ꯍꯦꯟꯅ ꯀꯅꯥꯁꯨ ꯍꯦꯟꯕ ꯂꯩꯇ꯭ꯔꯤ ꯃꯥꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯈꯨꯔꯨꯝꯖꯔꯤ